ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯕꯗꯤ ꯃꯤꯑꯣꯏꯕꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ꯫ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯊꯨꯒꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟ ꯍꯧꯗꯣꯔꯛꯄꯗ ꯌꯥꯎꯔꯛꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯂꯣꯏꯇꯣꯡꯕꯝ ꯑꯃꯨ ꯃꯆꯥꯅ ꯇꯣꯝ ꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯂꯣꯏꯇꯣꯡꯕꯝ ꯑꯃꯨ ꯃꯆꯥꯒ ꯇꯣꯝ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯖꯣꯔꯖ ꯕ꯭ꯔꯁꯁꯄꯇꯤ ꯃꯌꯨꯝ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯄꯣꯠꯁꯪꯕꯝ ꯁꯔꯠꯆꯟꯗ꯭ꯔꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯄꯥꯎꯗꯝ ꯑꯃ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯣꯏꯇꯣꯡꯕꯝ ꯑꯃꯨ ꯃꯆꯥ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯪꯊꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯒꯣꯜꯗꯣꯡꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 34 ꯁꯨꯔꯦ꯫ ꯃꯍꯥꯛ ꯀꯨꯝꯖꯥ 1987 ꯑꯗꯨꯋꯥꯏꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯤꯌꯣꯟ ꯑꯣꯏꯅ ꯆꯪꯗꯨꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯃꯇꯝ ꯀꯨꯏꯅ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯨꯝꯖꯥ 1982 ꯑꯗꯨꯋꯥꯏꯗ ꯃꯤꯅꯤ ꯖꯨ ꯑꯃ ꯍꯧꯖꯤꯛ ꯔꯥꯖ ꯚꯕꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯝꯒꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯅꯤ ꯖꯨ ꯑꯗꯨꯗ ꯂꯩꯗꯨꯅ ꯁꯥ ꯁꯟ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 1982ꯒꯤ ꯑꯣꯛꯇꯣꯕꯔ 2ꯗ ꯏꯔꯣꯏꯁꯦꯝꯕꯗ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯖꯨꯗ ꯂꯩꯗꯨꯅ ꯁꯥ ꯁꯟ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯈꯤ꯫ ꯂꯣꯏꯇꯣꯡꯕꯝ ꯑꯃꯨ ꯃꯆꯥ ꯖꯨꯗ ꯊꯝꯂꯤꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯇꯤꯍꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯕꯗ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯏꯟꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯖꯨꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯁꯥꯖꯟ ꯍꯥꯏꯕ ꯁꯖꯤ ꯃꯈꯜ ꯑꯃꯒꯤ ꯃꯆꯤꯅ ꯊꯤꯟꯕꯗꯒꯤ ꯁꯦꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯥ ꯁꯦꯟꯅꯕ ꯑꯃꯗꯤ ꯁꯥ ꯂꯨꯅ ꯇꯧꯕꯗꯤ ꯂꯦꯞꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯥ ꯎꯆꯦꯛꯁꯤꯡ ꯂꯣꯏꯅꯔꯛꯄꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯃꯍꯥꯛ ꯀꯨꯝꯖꯥ 1987ꯗ ꯐꯣꯔꯦꯁꯠ ꯒꯥꯔꯗ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯍꯤꯡꯍꯧꯔꯤ꯫ ꯑꯩꯗꯤ ꯁꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯖꯤ ꯑꯃꯣꯝꯒꯁꯦ ꯁꯣꯔꯣꯖꯤꯅꯤ ꯒꯝꯚꯤꯔꯤ ꯍꯥꯏꯅ ꯊꯣꯟꯖꯜꯂꯦ꯫ ꯑꯗꯨꯅ ꯃꯌꯥꯡꯁꯤꯡꯁꯤ ꯂꯥꯛꯀꯥꯟꯗ ꯖꯅꯋꯥꯔ बुलाएगा सर बुलाओ तो है सरोजिनी आओ है ना सरोजिनी है तोरे इसका नाम सरोजिनी सर दूसरा बुलाएगा अमला बहुन मांगता है अमला खिलाएगा ना हैक्रू काटे हेक पीछे लगा अदम कुत्ते की हैक्रू दो मचिन दुने लौरोगा तुम योट खीवा ताद ना हिंगाई से खुइरों मखाद ईगे मेन पाइप अमले मधु सोकदबतो खजिक तंगायरमे अदु मधु सो मजिता द कनबे यारोइदं हाइन ताकपीरई अदु माइ तौन लेरे एजे अदना अइजे जुदे तोलैजे तोमचौन नुंसीबीदना थादोकयरपने। अहल ओइरबा लोइतोंबम अमु मचाना जू हौदोरकपगी अमदी मणिपुर जूलॉजिकल गार्डन दा कईना चिंब थमलकपगी वारी लीदुना टॉम टीवी दा हाई लमलकी सा उचेक ओइरबसु लूनबु तौरबदी मखोइना मियोइबदा अकाइबा करिसु पीदे। मतम अमदा कई अमा जूदा लेरमी कई अदु पिसक पिकलिंगैदगी हौना महाकना योक्लकपनी कई अदु महाकना तिहंदुना निंथीना सेनरकपनी अदुबु महाक जूदा लैत्रबा मतमदा कई अदु नादुना सीखी। हौजिक लैरिबा जू असी हौदोरकपा मतमददी सा मसिंग यामना लेरमदी हाइनसु महाकना मखा ताखी। डायरेक्टर जी रूम जिदा इना कई जी थादोए मसी सुमाय तौन नारे थादोकसदा असाई डायरी की थबक तौरिबा कांबुदो अइन कई थादोकदुदा इस कई जिबु छानो पोतोना अदुम थादोइने कैसी तौदीने हाइना सुम तौए जीव जिंगे उचेक्सु सुम यंबियो मखोइचे लून तौरिंगै फै अदुगा अखोइना फुबो तारो मारुन तौरदि खंगददुम फुरुरसु सादो अदुम बिराकाने हान जुददि टोकपा मखंग थनमे अदुना अइना खसा तरामुक थंबने कुंथरामुक सूरपई वानी अइना थंबमीरे। मांगी लंबीना तेंसिलकलबा तुंगी लंबीना सांगहौरबा अहल इबुंगो असी ngasisu सा उचेक सिंग नुंसीबगी इथिलदी अदुमक लेंगदना लेहौरी।
ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯍꯧꯗꯣꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟ ꯑꯁꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯕ ꯃꯁꯛ ꯊꯣꯛꯄ ꯖꯨ ꯑꯃ ꯑꯣꯏꯕ ꯄꯥꯝꯍꯧꯔꯤ꯫ ꯑꯍꯜ ꯐꯅ ꯑꯣꯏꯔꯕꯁꯨ ꯁꯥ ꯎꯆꯦꯛꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯕꯗꯤ ꯆꯣꯛꯊꯕ ꯂꯩꯇꯅ ꯋꯥꯔꯤ ꯂꯤꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯂꯣꯏꯇꯣꯡꯕꯝ ꯑꯃꯨ ꯃꯆꯥꯗ ꯉꯁꯤꯁꯨ ꯐꯥꯎꯍꯧꯔꯤ꯫ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤꯗꯁꯨ ꯁꯨꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯁꯨꯝ ꯌꯦꯡꯉꯒ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯂꯧꯕ ꯌꯥꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯗꯅ ꯇꯧꯔꯨꯕ ꯅꯠꯇꯕꯅꯤꯅ ꯆꯨꯝꯅꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯖꯔꯨꯕꯒꯤ ꯅꯨꯡꯁꯤꯗꯅ ꯄꯉꯥꯡ ꯉꯝꯕꯁꯨ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯝ ꯍꯦꯜꯂꯤ꯫